Imes PAODAM miyeng tabiriba singbu ahan maktada binitana taram noksa bagaloyana kurumzari. Hauzik PAODAM asigi maroy pau thamjari. Export a meeting point of buyers and sellers haiba numinini chathagadaba state level exhibition amang asi Chief Minister N. Birena hodokre. Indiana Manipur gi lamgyam khay amadi khunai asigi punsi kanba ngamloidaba lairabadi Manipurna India da tinbagi wahanthok leite haina Uncle ki President Nganbina High Grade. Natural disaster tholakpada section tharan lognabagi matangda Tengnokpa Village Community Hall da Community Awareness Program ama pangthokre. Loinana Prime Minister Narendra Modi na Indo-Pacific region ki matangda France ki President ga wa khanakre. Mapungoyo palobirasi. Manipurda phangliba natural resource sing aikoina singna sinarabadi state sahi amada lupa koti lising mari chamri irai laina tanba yagani wafam asing asi hotel classic grande imphal da pangthokpa bani jia utsav hodopagi thoramgi thoram mapu oikiba textile commerce and industry minister T.S. Biswajit na phangdokhibani export a meeting point of buyers and sellers haiba numinini chathagadaba state level exhibition asi Textile Commerce and Industry Department and Directorate General of Foreign Trade Amadi Federation of Indian Export Organization ga punna khusam naraga sinbani. Exhibition asida industrial state manga amadi private ki stall taramathoi apunba stall tarataru hangli. Ngasigi Banijia Usop Hairiba State Level Exhibition adu hodopagi tharamda Chief Minister N. Birena athaba mitunglen amadi Union Minister of State for External Affairs and Education R.K. Ranjanna Akhanaba mitunglen oina sharu yaki. Thoramaduda Minister T.S. Biswajit na makhatana phangdokhibada Manipurda sauna economical growth purake amadi state asi masana maromdom lepchaba ngamba state ama ohenbada miyamsu sharu yaba mathau tai haiki. Chief Minister N. Birena state lairiba district sing asigi masak taknaba district aduda puthokliba khutcha haibagi pothok amadi mahusadagi leijariba mahi marong hena puthokpa ngamnaba lengakna thabak kaya paikhatlagani haiki. Mahana makhata khibada state asida start up hododuna laik laisu hairaba naha kaya selgi mateng pangduna masa masana entrepreneurship ki thabakta mateng pangli state asigi khutcha haibagi pothok sing India gi state amadi malengli leba kaya na pamnarakli maramaduna entrepreneurs sing puning thogapa mathau tari hainasu CM na phangdokhi. The efforts made towards promoting exports of local products. A special provision on the line of the Indo-Myanmar border, free trade. Through Modi, Manipur will boost the prospect of trade and export in the state of transition to normal trade, resulted in leaving of, as the industry minister mentioned, 40% duties, adversely impacting trade through Modi. So I will like to appeal to the concerned authority of the government of India to review these issues. A branch office of the Passport Seva Kendra at Mori will also be beneficial for trade in the region. Manipurda COVID-19 sandorakpa lepa leitri haukiba pung kunmari asida miyoi cham maudra threat nauna COVID positive oiba thengnaki miyoi ahumna leikide pungpha masda miyoi lising ahum ani test tauki ngasigi COVID positive oibagi chang chada 3.3 da leiki State asigi oina COVID license sandorakpadagi ngasi phawada miyoi lakh ama lising 19,950 COVID positive oikre miyoi lising ama 9,935 na leikidre aduga miyoi lakh 12 lising 103 chamapal marfu na test taukre Kaksing district ta hokiba pung kunmari da miyoi yankhani thoi COVID test tawbada miyoi ahum positive oiki miyoi singadu lenga na salaiba COVID test tawpham da 53 Jiban Hospital da 9 amadi Ima Hospital da 3 test tawbada
Mioi anina lengaki test tofamda aduga amana Jiban Hospital da positive oiramba thengnakibani. Malengi oina COVID positive oiba apunba migi masing koti kunithoi lak maudrama palising kunithoi samanga kunipan shure masigi manungda mioi lak nifuteret lising tramanga satruk maudrama na laikidre aduga mioi koti kun lak homputaruk lising tramanga chahum humdram pana narambadagi phakre. COVID laisa asina khwaidagi hena solaba positive case khwaidagi wangba lebak asi USA na oiri lebak asigi mioi koti mari lak kuntrama thoi lising teret chatruk kunipan positive oikre ani suba positive case masing yamba lebak na India na oiri India da positive oiba migi masing crore ahum lak kuntramanga lising mari changa kuntramari shukre aduga Brazil na case crore ani lak trani thoi lising niputeret chatru humputeret thengaduna ahum subada leiri. Pandemic asida India gi oina positive case khwaidagi wangba state case la humphumanga lising kunmari chamri maudrani pan thengaduna Maharashtra na ahanbada leiri Kerala na case lak nifumanga lising kunmari cham yankhaini pan thengaduna ani shubada amadi Karnataka na case lak kumapal lising humpuni pan changwa nifum doi thengaduna ahum suba soalaba state oiri Indiana Manipur gi lamgi ngamkhai amadi khunai asigi punsi kanba ngamloidaba leiragadi Manipurna India da tinbagi wahanthok leite wafam asing asi All Manipur Students Union MSU apunba Manipur kanba imaluk angkil amadi United People's Front UPF na sinduna Dem campus da leiba MSU gi multipurpose hall da pangthokiba nomagi oina Manipur maze agreement lising champani pumapan impact on the future of Manipur gi thoramda angkil gi president in charge oiriba Lorembau nganbina phongdokhibani mahana makha taraduna Manipur gi lamgi angkai mangba haibasi India gi su lam mangbani adubu Manipur gi lamgi angkai gi saruk khara yumthangnariba leibak na losing khrabasu India na karishu thausadana leiri phibam asida Manipur na India da tinbagi wahanthok leiribra haiki ngasidi Manipur na India da tilaw matungda makhoina jathariba thongsing amadi thausilsing asina ngammi matagumna ngasi phawada miot minai kaya sathari aspa asi mars asiga mari leinai mars hairiba pot asi kansinabagi damakta aspa asi thamlibani hairiba pot asi mari leinabanina ani asi aikhoina yaningde aikhoigi lam ngakthokpa ngamdraba aikhoigi border bu kanba ngamdraba Indiana tumina leitholaga aikhoina karigidamak makhoigi makhada leigadoribano hainasu phongdokhi Tharamaduda MSU gi president Haubijam Chalamba UPF gi president N Rupachandra su saruyaki Prada aikhoigi damakta isanu par bunhut sigribani am forces civil power ekidamakta chitaranjan masa matulna mai tharaga sijaribani adu itaragadi hujik matam thida aikhoigi ningkha tambaga am forces civil power eka samjanari ba poche karaida samjanari bano asi athuba matam da khamdu oga kaktalu nataba taragadi manipur parjagi tungi punsironche amambada amamba oirani awabada awabu oiragani aduga sport kumba jagoi gumba kari gumba kharada Dikhala kanda India gi mamai thama kanda madu khaktang welcome tawbanadi madunadi India go mena khoiri yenga pamieng du oiba yaroi Manipur gi praja singna sport ka ida phari bise masa masa no na jaraga kalakko ngathani masa masa gi pokpudi gi yaujara Manipur gi gun ngatani ada kai bo pochida Manipur bu India na lekhata na yingi aduga moidi Manipur gi praja nung sibanate Manipur Democratic Alliance ki convener su oiriba Shiva Sena Manipur State Unit ki president M Tombina haikre Manipur amadi Myanmar ki ngamkhai ki paringda ngamkhai sambal khanaba thorang toriba si lepkadabani hiramasi gi matangda tha sigi mapan amasung tarada India ki Prime Minister amadi Home Minister da memoranda ama Union External Affairs State Minister R.K. Ranjan ni khuthangda pisinkre wafam asing asi Babuprada leiba Shiva Sena gi office da pamising unabada mahana phondokhibani mahana makha taraduna ngasi September 18 asi haukiba English ng champani phuma panda Manipur na India da tinkiba matamda Manipur gi apunba lam adugi leiriba pak chauba square kilometer adu khanganaba memorandum pisinkibani Survey of India gi official team ama tharaktuna ngamkhai gi sayanariba si yengsinba leirabasu ngasi phawada lam lausinduna border pillar yungchilakpagi thabak leptri yanaba leitri phawba khaba lepkadabani hainasu phongdokhi Hujik akogi border pillar number IT, IT1, IT2 ki marta hujik fencing khali base immediately basi akoi lepio
aduga loina akoina 21 September 1949 da Mars sobudu da yaw hiba matam adu da India ki fibanung da agreement adu da akoi yaw hiba adugi 500 square kilometer do as it is same akoi Shiv Sena amudi Manipur Democratic Alliance da miyam ko loina central state government da demand tawjani Security Force amadi micham miyamda aki akhang po'onaba thorang paikhatlamba Pripak Pro gi kadar ama masing yamlaba bomgi masak singa konana Imphal West Commando na Faraba miyo edugi maming Nauroibam Joy Shankar Singha alias Loyumba alias Khogang Sai Kuntra Taret Apokpa and Inausa Singha Larik Yangbam Makhalekai dagini hairi Faraba polam singa dui Imphal West SP Conference Hall da paumi singi mamangda puthokre Paumi singuna baduda Imphal West ki SP Dr. S. Ibom Sana Phongdokhibada bom langsinba IED pokhain bana singba thabak chathaba miyo ama leire haiba akaknaba pawama phangudagi Imphal West ki additional SP Amarjit Lamabam ki command makhada commando gi OCP asobana lusingba kangbu amana larik yangbam makha lekaida thi humbagi thabak chathabada naha ama phagat pangamki Mahak Puditan Taguna Wahang Pong Chatabada Mahak Asi Ngarang Amadi Ngasi Nongalam Daileka Duda Leba Nauraibam Boge Koba Magi Yumgi Bom Langshinduna Pokayan Gre Haiba Kang Bagaloyana Mahak Asi Lisingani Mapanda Herojit Koba Magi Makada Pripak Pro the Yawani Haiba Kang Bangamki Mahak Asi Lisingani Taram Doida CMG Banglo Amadi Sahi Adumaktada Mantri Pukrida Leba Rut Kuntrama Panda Bom Langshinduna Pokai Henbani Haiba Kangbangamki Mangondagi Tin Pista Plantoramba IED Ama Chinese hand grenade Ama airgun rifle Ama PEK Kek Mari Electronic Sharkut Ahom Remote Control Device Ama Detonator Ahom 3.7 ball battery Tara 4.5 ball battery Ahom 9 ball battery Ani IED Shabdasinaba Masak Singsu Pangbangamki Mahak Makataba Wahang Pong Chatanaba Lampan Police da Sinakre Haidi IED kamaina handle tawgadagi IED kamaina semgot sagat kadagi haibasi masi pali bahai bu nupasina takpi tambigraba personally takpi tambigraba miyoini masi aduna yam mahaksi yam hardcore oiba koi kedaramani aduga makhata na khoi gi kangmusina koi thijan khosun badagi khoina phangbangam basi mana IED set ama koi tin piece ke namda se laibasi tin piece ke namda ma IED set ama koi sima phangi aduga Chinese hand grenade amasu phange aduga airgun rifle ama phange masi airgun rifle si kadai lagi laibno haibasi masigi chapchawa ma chesang putokungam da Youth Singbu Afaba Achumba Mayonda Purakuna Afaba Rasniti Afaba Society Amadi Chakhatpa Lamda ama ohenabagi wakhalonda Kaksing Assembly Constituency ki MLA Mayalambar Ramesona Constituency asigi tongan mafam singda chatharakpa youth singa puna wakhal taminaba thorongi sharu ama oina ngarangsu Kaksing Ward number 1 da leiba Imoinu Parengda pangthokre Kaksing Ward number 1 4 amadi 6 ki naha singna saruk yaduna pangthokiba thoramaduda MLA Mayalambar Ramesona Athoba Mithung BJP Kaksing Mandal ki President SI Samjaina Thoramapu oina saruk yaduna pangthokiba thoramaduda Wairi Ward number 1 dagi Hana tongan ba party singda vote piramba imung tara BJP da sanglakpada taramna okhi loyana ahaloiraba singda MLA Mayalambar Ramesona sol kachaduna yaifa mangol nijaki Thoramaduda MLA Mayalambar Ramesona Kendrasta mahakna MLA oiba tha tare rom khakta phariba sida purakliba chakhot thorangi project program sing loyana COVID-19 ga mari leyana miyam yaifanabagi dama paikhatkiba thabak thoram singi matangda wafong kaya phongdol aduna lamdam asigi naha singbu tung koiba asan miyengda asumba asengba politics ki lambida laknaba wafam sing phongdoknaki 12 Battalion National Disaster Response Force NDRF na District Administration Technopal puna khusanana sinduna tha asigi tang 13 tagi hoduna lakadoriba September 13 phawba leptana Technopal District ki tongan mafam singda chathagadoriba community awareness program ni saru amoina ngasi Technopal District Headquarter da leiba Technopal Village Community Hall da pangthokre SDO Technopal S Surjandrana athoba mitung oiduna 12 Battalion NDRF ki commander Rajesh Thakur gi miyeng makhada
battalion asigi inspector GD Titus Sekho na luchingba NDRF ki team aduna pangthokiba ngasigi community awareness program aduda mahusagi oiba khudongthiba singdagi matau karamna aikoina cheksingani kari thaurang lokhatkani amadi khudongthiba nanglaba mioi ama matau karamna mateng pangani loyana kari equipment sing matau karamna sinagani haibagi matangda demonstration yauna miyamga puna wakhal taminaki ngasigi tharamadagi nunggi oiba warol piraduna NDRF inspector GD Titus Sekho na phongdokibada Manipurda leriba NDRF 12 battalion unit asina Manipurda incident disaster tholakpa matamda rescue tawi aduga disaster thoktaba matamda na awareness pangthoi incident ama tholakpa matamda khwaidagi hana response tawgadaba asi imung manung amadi community adugi mioi singni makhoida awareness pirabadi punsi kaya ama mangkigadabadagi masing hantanba ngamgadoribani masigidama ngasigi awareness asi pangthokpani haiki incident chawraba level 3 hairo natraga drowning cases hairo fire incident multi casualty incident accident gumba thokpa natra landslide da khunga yumga landslide na pusinba matamda victim yam rakba matamda ikoi NDRF se subdivision natraga deputy commissioner dagi drapta ikoi bi request tawbiradi ikoi team na rescue work se panthogani mese incident disaster matamda ikoi rescue work panthoi hoji before disaster dane ikoi awareness samdo awareness have se where incidents ka incident ama thopom tamda disaster ama thopam tamda community koine ikoi khungan gi mi natak family mi gi mi moi ne ahan ba response daw de France President Emmanuel Macron amasung Prime Minister Narendra Modi na Indo-Pacific region gi matangda wa khanakre ngasi lusingbani na phonda wari sanakibaduda Afghanistan da thogliba crisis ki matangda su khanaki Australia ga tawnaba nuclear submarine gi deal adu Australia na cancel tawrakrabagi matungda France na United States amasung Australia dagi makhoidagi ambassador sing kauthokrabani Australia na France ka 2013 ta conventional submarine singi fleet chanabagi deal adu cancel tawraga US amadi British technology ga punduna nuclear power submarine sing chananaba deal tawnakhrabani thawng asibo France na mangonda tunglomdagi thanga thilakpani haina lowki amaromda China na Indo-Pacific Alliance AUKUS bu kanna yaningda phongdokli Alliance AUKUS asi United States Britain amadi Australia ga gi marakta semba alliance ni hairi region sida khulai lamjan tanafam oirakani haiba wafamsu China na warning oina phongdokki Punjab ki Jalandhar district ki manung chanba Philoda Khinba BR Ambedkar gi mitam thugaina ba honaramba sahi 15 suraba mioi ama police na phajin khre thaudo adu laibak thiba thaudok ni haina chief minister Charanjit Singh Chani na hai khre asigumba thaudo wa thokta chanaba singbu akan ba serak pigani haina su CM Chani na phongdokki Madhya Pradesh tagi Biku Mina Kauba mioi amana mitamaduda nung amadi flower pot na ngarang numidang da thajilambani hairi CM Chani na official statement ama thokladuna haikibada Baba Sahib Ambedkar boi kai khumnaba mioi singbui nungai handabagi thaudo adu laibak thibani Punjab ta kana amatana santi thugai heloi state ki kasin koya yongna yengsinaba Director General Police DGP da CM Chani na khangan kre hairi Haujarabada maropa mukana thamjari Export a meeting point of buyers and sellers haiba numinini chathagadaba state level exhibition amangasi Chief Minister N Biren na hodokre India na Manipur gi lamgyam khai amadi khunai asigi punsi kanba ngamloidaba lairabadi Manipur na India da tinbagi wahan thok leite haina Uncle gi President Nganbi na haikre Natural disaster tholakpada section tharan lognabagi matangda Tengnopar Village Community Hall da community awareness program ama pangthokre loinana Prime Minister Narendra Modi na Indo-Pacific region gi matangda France ki president ga wa khanakre ngasigi di paudam pijaba matang nastelo sinjare miyeng tabiri singbu kurumjari